International law war gi matung inna phauda war tawnaraba matamda khulai paiba masel natana atopa misam nupi angang ahan misam di akhoi khulai thaba yade haibagi law da leiribane ba adu aigi ming ahaibam santhoi sana ai sugnu apunba maira paibi gi general secretary ni lejabane adu hozik akhoina miyamda manipur gi miyamda maduga manipur state government da amadi central government da thamningi ba phamse matam khara akhoi CM nasu irang nemthare school college hangba yare haidana akhoi mayam ama lauthokpi khare adagi hentoktana akhoi kanogi BJP ki hai kanoma profile niyo yamasu amuk la ame aduna irang si akhoi nemtharani haibagi asama da akhoi tampak singda combing operation chathabada akhoi thingba leitana makoina tawbudu akhoi miyam gi phanabagi damaktani haibagi thajabada akhoi athingba thamgide adubu ikhang khangaudana Kautrukta tang amada September ki tang amada akhoi robotic khulai sijanaraga bom mathaktagi nongthaktagi thadara akanda akhoi ni mauna hama sihanba angang apikpa ma sohanba atei mioi kya sohanba adu sida panjaning base international law war gi matung inna phauda war tawnaraba matamda khulai paiba masel natana atopa misam nupi angang ahan misam di akhoi khulai thaba yade haibagi law da leiribane ba adubu manipur tadi sahi ama makhai chupna SUGNU irang si lalasi akhoi gi kanglup ki irang ni haina maming thonjan birakanda central government gi sapchaba intervention leitana state government gi mating phudoga leiriba conflict asi sort tawdana lakpaduna ngasidi robotic bomb robotic weapon sijanare adu khaktana tana adudagi amuksu makha tawa mafam kayada kadangbanda sekmaida amadi moirangda ahal chahi humdra suraba bawta sihangre sigi phausida akhoina sumaina sum lairakan sida sugnu hariba mafam sidi chapmanana kautrukumna akhoigi akoibasi hek thangnariba turen wangma sida akhoi kuki taraga leibani kukina tang 10 dagina tang 15 habise social media da kayarak thadokhrabani Sugnu se attack tawgani haina adugumba mi painaraba leiraba matamduda Sugnu prajana amadi Sugnu miyambu manipur gi miyam prajabu kandaya de hariba akhoi gi khunga iba isininaw mayam isininaw sina karam haina tuminna leiraga akhoi Sugnu se changsalo oidaino aduga ngarang asi atukki matik tension wanghanna akhoi da thamme hatnaraga doraba drone bo paisalaka do mawongda Assam Rifle ki siyon asu akhoi da nakhoi gi protection tawna ba nupi angang di kanghan khalu net khalu ising thamu haipana chingba akhoi da awareness mayam ma pibagi thak phokda thammakanda praja akhoi na kramain ki roidain nupi angang oriba akhoi na kramain ki roidaino sigi marak sida ngarang dagi na ngasi ayu phokse asukni matik tension wanga kanda ngasi di Central Force BSF Assam Rifle amadi State Force SP additional SP mayam na lusinga kanda ahenba BDF force la akanda Sugnu da hozik akhoi combing operation chatharakanda hozik tungda su uri asi dagina hek Sugnu akoi basi combing operation tawrakanda akhoi irang se phajalaga thami hangjaningi ba wafam di leiriba security forcing se numit kayani Sugnu praja ngakdoino akhoi mi amata sanghalaroge khunga posu tohalage khunga pata yang ware maira baibi ni haina nonga mi numita bo ahing kaya tumda ba akhoi su yang ware aduduna leiriba central force amadi state force na Sugnu gumba kachin koya kuki ga tainaraga leiriba mafam singse numit kaya ni ngakdoino asigi assurance kanana pigadoino asi pigi haitaraga di akhoi imungda akhoi isai thabak tawraga leizarage hauzik leiriba tension akhoi kamta wangde hauzik drone makhon tabada leiriba BSF oisunu central force leiriba state force leiriba loi pakthakhini pakthabam khangdaba khulai tharakpagi niyom khangdaba lani oidaba praja nupi angang asol ana si khaktani sokadoise sigi daite sina kanana pugodoino CM na pugodoira CM bu sagoliba mioi na pugodoira CSO korkomi na pugodoira natragana atai kana manipur gi CSO sing na pugodoino sigi daite se sigi wahang se akhoi hangi aduga huji akhoi tensions aduki matik wangi 90 nate chama gi mathaktani akhoi na leiriba huji akhoi gi akiba nungaitaba huji karimta haiba ngamde akhoi da mayam ama security force ki maikai digi Assam Rifle te ki state force te ki kaya digi akhoi da precaution mayam ama haiba drone pai na di sumain taw na drone to pai hello oigi haiba di kanam ta na hai de ba ngasi phawa
Sige maraksda maina paibi oiriba nupi angang oiriba asol ana singna karam mongda masa hingngai gi sien ga doino karam mongda ngakthok ga doino haiba wahang se press ki through da ai manipur gi daita logo doriba mi se kanano khangdrabani na daita lobi ga da mi oi singda isi wafam je sugnu mai kai gi oina ai hangjari